Rescue operation ko kumang yang sanction daw din magta bagi sinaw singi mai kai dai su ano go mi me ama yo ko lo na na hi na singba su me ama ma je yo re ba thi bagi thawak se am kan na bji se tha a dai mi la ka no me am dai se ka ka na du pyo thì với thu xiang cái là sẽ thấy rồi nó mang khoan SG MLA Ravindra Masa Maksu makan masih Europe tu na mi thì bagi thawak sẽ thấy và siêu bộ dịch rồi yang xin bagi thawak sing sẽ thấy rồi coi mi thì bagi thawak sẽ coi aram bài tiếng người tongan ba unit amadi nó đây là qua headquarter ni sing ba là qua tiếng người mẹ mà na việc chơi yang kan na sẽ thấy rồi SDRF ki tem su dịch ha ki matung da hian ba tem sing yo ra ni hai nang phok nai ki to thani ngu ba thani na pari tha ba thau to to pa ngun chu ka ne ga la to na to thor ko na mai tai hai ri ba mai tai se khoi gi ipai pu hak tak te gi aina khangdaba myam ama su lengani akoina kha khangjabada hai ri ba hojiki hodamba hai ri ba upa sina aina thengnarakpada ina lining gi akoina chalapa matam sida maji amna ka tawdana dum la abane ma mak nasu akoigi ai asam gini aduna ai manipur gi maramda wangang jaroige ai kangleipa hairiba si ai hanadi yamna ko tawrami ado hojikti kangleipa haira posi yamna kenoi ba kanamaina muslim ni ya kamaina nagani yani kamaina kukini ya gani haibagi wakallon adagi di salai teret ke hoigi machu teret ki ju alana mana sandopa mana sandoiba hoigi machu teret ki matang adu kanani ya doino khotoino haibagi matang si yamna nuaita ba haitare masi ekhoina yamna khang haidana natraga adu adana te manipur gi chatnabi natraga manipur gi leiriba akoigi sanami lining chachariba mayam sigi wakhal londa thamjari si akoigi machu tere sida chandaba ek salai chandaba makhoi sing se yelahumi natti haidana yam phadana hai aduga yes maitai pangal gi matang da mayam nasu dum khangnare makoi di tasengna manipur gi kino tobada mateng pangba adu tobada gi smaina pendana kino ning thona makoi bu sage ma piraga smaina maitai ningol sing je piraga smain khonggi ba khot ki ba myam lere but makoi gi maitai pangal sina hodok pa matamda haibadi hekta ko toraga manipur da lere khiba natte habasi maitai pangal loina su yanje adugi kenoda salai taret machu taret ki matangda hojiki hai ba hodam bana thammiba adaidi akoigi kangleipak thonbagi matangda mana hairiba adaidi lining sida akoigi maitai lining se kenona kenona ka hetare hindu lining na yorkhat pirambani maitai je makoina hindu lining na wangna thangat pirambani maramaduna asomadomna adom gi keno se lining se pamjagadi hindu lining se pamjagi thagalamaga isagi lining de chatluana ha ma wahe ma yauri ba auda mana mu hairi kamaina lining haiba se nampu da chahan ba te ya banate adu hoigi sana hoigi wakolon natraga enipuya da pamhaibagi matang da siranana mana haibai wari ni ko in hairi jan siranana pamhaibagi matang da hindu lining bu yamna jugocha da bagi mong amada aiba singna lana irambaduna hindu lining se lathuaga maitai lining da chakani chahanna bu khonari boto yamna lanba kenoni wakhaloni kaina mana yam hai yes
ꯂꯥꯏꯔꯤꯛ ꯏꯔꯤꯕ ꯄꯣꯠꯇꯣ ꯀꯅꯥꯅ ꯏꯕꯅꯣ ꯀꯔꯤꯅ ꯏꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯀꯞ ꯑꯃ ꯊꯣꯛꯄꯗꯤ ꯑꯃꯗꯤ ꯑꯣꯏꯍꯟꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯀꯥꯏꯕꯨꯛ ꯆꯨꯝꯕ ꯀꯥꯏꯕꯨꯛ ꯂꯥꯟꯕ ꯇꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄꯗꯁꯨ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯁꯤ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡꯅꯦ ꯌꯦꯁ ꯃꯆꯤꯟꯃꯛꯅ ꯐꯣꯡꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯥꯅ ꯃꯁꯥꯃꯛꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯗꯤ ꯉꯥꯡꯖꯔꯣꯏꯒꯦ ꯑꯩ ꯑꯁꯥꯝ ꯃꯆꯥꯅꯤ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯥ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯔꯤꯂꯤꯖꯟꯗ ꯄꯨꯁꯜꯂꯒ ꯋꯥ ꯉꯥꯡꯉꯛꯏꯅꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯅꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯔꯤꯂꯤꯖꯟꯗ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯁꯅꯥꯃꯍꯤꯕꯨ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯨ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯍꯤꯟꯗꯨꯁꯦ ꯂꯥꯏꯅꯤꯡꯁꯦ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯜꯂꯒ ꯃꯩꯇꯩ ꯍꯤꯟꯗꯨꯒ ꯃꯩꯇꯩꯁꯤꯡꯁꯦ ꯈꯠꯅꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯥ ꯃꯁꯥꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ꯭ꯔꯥ ꯍꯤꯟꯗꯨ ꯆꯠꯄ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯐꯇꯨꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯃꯅꯤꯡꯗ ꯃꯥꯅ ꯊꯥꯕ ꯂꯥꯏꯐꯇꯨꯒꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯖꯤꯖꯁꯀꯤ ꯑꯣꯏꯕ ꯄꯤꯛꯆꯔ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯐꯣꯡꯗꯣꯔꯛꯏꯕ ꯀꯩꯅꯣꯗꯨꯗ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯆꯠꯂꯤꯕꯁꯤꯡꯁꯤꯒ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯆꯠꯂꯤꯁꯤꯡꯁꯤꯒ ꯃꯩꯇꯩ ꯍꯤꯟꯗꯨ ꯆꯠꯂꯤꯕꯁꯤꯡꯁꯤꯒ ꯈꯠꯅꯅꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯒꯤ ꯀꯣꯛ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯁꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯊꯤꯖꯤꯟꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯥꯝ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯉꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯈꯪꯉꯒ ꯋꯥ ꯉꯥꯡꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯥꯅ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯜꯂꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩꯁꯦ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯍꯜꯂꯒ ꯃꯩꯇꯩ ꯃꯁꯦꯟ ꯈꯠꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯤꯑꯕ ꯃꯅꯥꯎ ꯂꯨꯋꯥꯡꯆꯥ ꯏꯅꯥꯎ ꯀꯩꯅꯣꯅꯦ ꯍꯣꯗꯥꯝꯕꯅ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯇꯦꯛ ꯑꯗꯨꯝ ꯇꯧꯕꯅꯤ ꯁꯨꯅꯟꯅ ꯑꯝꯇꯪ ꯌꯦꯡꯉꯨꯅꯦ SUNAN SUNAN ꯍꯥꯏꯔꯤꯕ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯍꯣꯏ ꯃꯥꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯀꯦꯞꯁꯟ ꯑꯃꯗꯤ ꯍꯥꯞꯇꯦ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯗꯨꯅ ꯑꯗꯣ ꯍꯥꯏꯕ ꯁꯨꯅꯟꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯆꯞ ꯆꯥꯕꯤ ꯑꯩ ꯈꯪꯖꯗ꯭ꯔꯒꯁꯨ ꯃꯥꯁꯨ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯈꯟꯖꯕ ꯃꯤ ꯑꯣꯏꯅ ꯎꯏ ꯑꯩꯅ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯣꯗꯥꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯤ ꯅꯠꯇꯦ ꯀꯨꯏꯔꯦ ꯈꯪꯉꯛꯄ ꯑꯩꯈꯣꯏꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯌꯥ ꯂꯥꯎꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯎꯔ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯈꯤꯕ ꯃꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯅ ꯍꯟꯗꯛ ꯊꯥ ꯑꯃꯅꯤ ꯁꯤꯗꯤ ꯎꯕ ꯍꯧꯔꯛꯈꯤ ꯃꯥꯁꯦ ꯀꯨꯏꯔ ꯃꯇꯨꯡꯗꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯆꯪꯉꯒ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯁꯨ ꯌꯥꯎꯕꯅꯤ ꯑꯩꯅꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯥꯔꯒ ꯃꯩꯇꯩ ꯍꯤꯟꯗꯨꯒ ꯃꯩꯇꯩ ꯁꯅꯥꯃꯍꯤꯒ ꯆꯠꯂꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯒ ꯀꯩꯅꯣꯒ ꯃꯩꯇꯩꯁꯤꯡꯒ ꯅꯨꯡꯁꯤꯅꯗꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯑꯃ ꯌꯥꯎꯔꯤꯑꯕ ꯌꯦꯁ ꯃꯥꯅ ꯐꯖꯕꯗꯤ ꯑꯣꯏꯍꯟꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯅꯩꯁꯟꯅꯔꯨꯔꯒꯗꯤ ꯌꯥꯝꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯌꯥꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ CSOꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯔꯒ ꯍꯥꯏꯔꯤꯕ ꯍꯣꯡꯕ ꯆꯥꯎꯕ ꯅꯠꯇꯦ ꯀꯩꯅꯣꯁꯦ ꯍꯣꯗꯥꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯉꯔꯥꯡꯅ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯔꯕꯅꯤ ꯅꯍꯥꯟꯅ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯔꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯁꯥꯅꯁꯨ ꯑꯁꯥꯝ ꯃꯆꯥꯅꯤꯅꯁꯨ ꯍꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯝꯖꯜꯂꯨꯕ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯇꯨꯡꯗꯁꯨ ꯌꯥꯝꯅ ꯁꯣꯏꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯃꯥ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯀꯪꯂꯩꯄꯥꯛꯁꯤ ꯌꯥꯝꯅ ꯇꯥꯟꯖꯔꯝꯕ ꯀꯪꯂꯩꯄꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯎꯖꯔꯝꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯕꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯃꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯦꯕꯤ ꯑꯩꯁꯨ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯆꯨꯝꯃꯝꯕ ꯌꯥꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯑꯩ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯟꯅꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯨꯅ ꯁꯥꯈꯤꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯅꯗꯤ ꯁꯥꯈꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯦꯟꯂꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯚꯤꯗꯤꯑꯣ 2 ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯨꯡ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯩꯒꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯄꯣꯛꯄ ꯄꯨꯄꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯗ ꯂꯩꯖꯔꯛꯄ ꯏꯃꯨꯡꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯏꯃꯥ ꯂꯧꯔꯕ ꯃꯇꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯇꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯑꯩꯁꯦ ꯍꯤꯟꯗꯨ ꯅꯠꯇꯦ ꯈꯪꯉꯛꯄ ꯃꯇꯝꯗꯒꯤ ꯑꯩꯁꯦ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯃꯣꯏꯅꯨꯡꯗ ꯅꯠꯇꯅ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯁꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯂꯨꯞꯆꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅꯅꯦ
ꯃꯥꯒꯤ ꯋꯥꯉꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯩꯇꯩꯕꯨ ꯌꯥꯝꯅ ꯃꯩꯇꯩ ꯃꯁꯦꯟꯕꯨ ꯌꯥꯝꯅ ꯈꯠꯅꯅꯕ ꯁꯤꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯁꯅꯥꯃꯍꯤꯕꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯆꯨ ꯇꯔꯦꯠꯄꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯕ ꯀꯪꯂꯩꯄꯥꯛꯄꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯕ ꯂꯥꯟꯅ ꯎꯍꯟꯒꯗꯕ ꯃꯤꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯣꯗꯥꯝꯕ ꯍꯥꯏꯅ ꯊꯤꯕ ꯐꯪꯗꯦ ꯃꯥ ꯍꯣꯗꯥꯝꯕ ꯑꯣꯏꯅ ꯍꯥꯡꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯁꯨꯅꯟꯅ ꯑꯃ ꯌꯥꯎꯕꯅꯤ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯎꯕꯅꯤ ꯉꯁꯤꯒꯤꯁꯨ ꯉꯔꯥꯡꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯍꯣꯗꯥꯝꯕ ꯍꯥꯏꯔꯗꯤ ꯐꯪꯗꯧ ꯃꯥꯟꯗꯦ ꯖꯤꯖꯁ ꯅꯤꯡꯕ ꯅꯨꯄꯥꯅꯤ ꯖꯤꯖꯁ ꯅꯤꯡꯕ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯃꯨ ꯊꯨꯗꯦꯛꯈꯕꯅꯤ ꯑꯃꯨꯛ ꯊꯣꯔꯛꯄꯅꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯔꯩꯔꯣꯝꯕ ꯑꯉꯣꯝ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯁꯤꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯁꯦ ꯇꯥꯛꯄꯗꯪ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯅꯦꯕ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯗꯣ ꯁꯤ ꯑꯩ ꯍꯥꯏꯔꯤꯕ ꯄꯨꯔꯩꯔꯣꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒ ꯄꯨꯜꯂꯛꯇꯅ ꯈꯣꯠꯇꯅ ꯑꯩꯒ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯈꯪꯅ ꯆꯥꯟꯅꯗꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇ ꯉꯥꯎꯖꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕꯁꯨ ꯊꯦꯡꯅꯔꯤꯁꯤꯅꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡ ꯑꯃꯗꯤ ꯍꯤꯟꯗꯨ ꯆꯠꯂꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯕꯨ ꯑꯅꯤꯁꯤꯒꯤ ꯀꯝꯃꯨꯅꯦꯜ ꯁꯥꯍꯟꯅꯕ ꯈꯠꯅꯅꯕ ꯃꯩꯇꯩꯒꯤ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗꯅꯕ ꯑꯆꯧꯕ ꯔꯣꯜ ꯂꯧꯕ ꯅꯨꯄꯥꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯍꯨꯗꯥꯝꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯇꯣꯛꯆꯔꯤꯕ ꯂꯥꯏꯐꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯔꯝꯕꯗꯤ ꯌꯥꯏ ꯌꯥꯝ ꯐꯖꯅ ꯄꯣꯏꯟꯗꯤ ꯌꯥꯝ ꯐꯖꯅꯗꯤ ꯊꯝꯕ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡ ꯌꯥꯝꯅ ꯍꯟꯗꯅ ꯑꯣꯏꯕ ꯃꯩꯇꯩꯁꯤꯡ ꯃꯔꯛꯇ ꯈꯠꯅꯅꯕ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯈꯤꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯑꯗꯨꯝ ꯎꯖꯔꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯥꯔꯀꯥꯟꯗ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯣꯕ ꯎꯔꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯏꯁꯦ ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕ ꯍꯜꯂꯛꯑꯒ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯌꯥꯝꯅ ꯐꯖꯗꯦ ꯇꯁꯦꯡꯅ ꯐꯖꯗꯦ ꯌꯥꯝ ꯄꯥꯝꯗꯦ ꯃꯁꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯩꯇꯩꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯎꯕꯗꯨꯗꯤ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯩꯒꯤ ꯂꯥꯏꯅꯤꯡꯕꯨ ꯎꯁꯤꯠꯇꯅ ꯇꯧꯔꯛꯑꯒꯗꯤ ꯉꯛꯇ ꯅꯠꯇꯦ ꯅꯁꯥꯗꯨ ꯎꯟ ꯐꯣꯏꯔꯒꯅꯦ ꯃꯎꯟ ꯐꯣꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯄꯩꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯨ ꯂꯥꯛꯄ ꯌꯥꯏ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗ ꯌꯥꯝ ꯎꯁꯤꯠꯊꯅꯣꯏꯗ ꯇꯧꯔꯛꯑꯒꯗꯤ ꯃꯎꯟꯁꯦ ꯂꯣꯏ ꯐꯣꯏꯗꯠꯂꯒꯅꯦ ꯈ꯭ꯋꯥꯡꯗ ꯄꯩꯕ ꯇꯝꯕ ꯉꯝꯗꯦ ꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯊꯥꯛꯇ ꯌꯧꯔꯛꯄ ꯌꯥꯏ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯎꯁꯤꯠꯇꯅꯁꯨ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯃꯩꯇꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯇꯧꯕꯤꯔꯛꯀꯅꯨ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯋꯥꯔꯤꯕꯔ ꯑꯁꯥꯝꯗ ꯂꯩꯒꯦꯔꯥ ꯑꯃꯦꯔꯤꯀꯥꯗ ꯂꯩꯒꯦꯔꯥ ꯀꯩꯅꯣꯗ ꯂꯩꯒꯦꯔꯥ ꯀꯩꯅꯣꯗ ꯂꯩꯒꯦꯔꯥ ꯖꯄꯥꯟꯗ ꯂꯩꯒꯦꯔꯥ ꯆꯩꯅꯥꯗ ꯂꯩꯒꯦꯔꯥ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯒꯦꯔꯥ ꯑꯃꯦꯔꯤꯀꯥꯗ ꯂꯩꯖꯁꯅꯨ ꯑꯗꯨꯕꯨ ꯃꯩꯇꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯨ ꯎꯁꯤꯠꯇꯅ ꯇꯧꯕ ꯁꯅꯥꯃꯍꯤꯕꯨ ꯎꯁꯤꯠꯇꯅ ꯇꯧꯕ ꯂꯩꯕ ꯂꯩꯇꯕ ꯊꯃꯣꯏꯗ ꯂꯩꯌꯦꯅ ꯈꯟꯈ꯭ꯔꯕꯅꯤ ꯂꯥꯏ ꯑꯃ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯩꯅ ꯂꯥꯠꯆꯈ꯭ꯔꯕ ꯂꯥꯏꯗꯣ ꯑꯗꯨꯗꯤ ꯎꯁꯤꯠꯇꯔꯣꯏ ꯇꯧꯔꯛꯀꯅꯨ ꯀꯩꯁꯨ ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯩ ꯄꯦꯟꯗꯕꯒꯤ ꯑꯩ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯍꯣꯗꯥꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯌꯥꯝꯅ ꯐꯔꯛ ꯇꯧꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯌꯥꯝꯅ ꯀꯣꯃꯨꯅꯦꯜ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯥꯏ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯛꯀꯅꯣꯗꯤ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯨꯅꯟꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯃꯨꯛꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯃꯌꯥꯝꯗ ꯀꯃꯔꯁꯤꯌꯦꯜ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒ ꯂꯥꯟꯅ ꯎꯍꯟꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯗꯕ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯕꯤꯔꯛꯀꯅꯨ ꯄ꯭ꯂꯤꯖ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯍꯣꯠꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯕꯟꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯥꯟ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟ ꯀꯧꯕ ꯔꯤꯂꯤꯐ ꯀꯦꯝ ꯆꯂꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯅꯤꯡꯊꯧꯈꯣꯡ ꯑꯄꯨꯟꯕ ꯂꯨꯞ ꯅꯤꯡꯊꯧꯈꯣꯡ ꯄ꯭ꯔꯖꯥꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯒ ꯍꯟꯗꯛꯀꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯗꯨ ꯀꯜꯂꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯑꯉꯥꯡꯅꯤ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯒꯥꯏꯗꯂꯥꯏꯟ ꯄꯤꯗꯅ ꯇꯨꯡꯗ ꯆꯥꯗꯗꯅ ꯈꯥꯡꯉꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤꯗꯃꯛꯇ ꯏ ꯄꯥꯎ ꯑꯃꯒ ꯈꯪꯅꯕ꯭ꯔꯥ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯑꯁꯤꯝꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯗꯁꯨ ꯂꯣꯏꯅ ꯍꯥꯏ ꯄꯨꯂꯤꯁꯇꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯏꯆꯥꯗꯣ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕꯗꯨꯗꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯊꯤꯖꯔꯛꯄꯁꯨ ꯑꯣꯏꯔꯝꯕꯅꯤ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃ ꯐꯥꯎꯅꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯔꯥꯟꯗꯨ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯄꯤꯁꯤꯜꯂꯛꯄꯁꯦ ꯁꯔꯀꯥꯔꯁꯤꯒꯤ ꯃꯑꯣꯡ ꯇꯥꯗꯦ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯗꯨ
चप चाना मरान तो लेबा मी की दमक्तदी अखोय सुमानी एजुकेशन संजरक नते लांगी बसु लेते अदुगा लांदबा मी अमगी दमक्तदी मदु खुदक थादोपियो हाइदना ngarang dagi sangsi laiba ngarang tang taraga nipan नुमिदांग संदावायरम की पुंग तरे ताबदगिनी मयामना तुम दसादना पुलिस स्टेशन दा एस कनोगी दा कोई चलगा कमांडो कॉम्प्लेक्स ता हाइजरुबा मतम ngasi फाव थादोरक्ति मंगोंदगी करी पाव लौगदुरिनो हुजि लौनिंगाय करिसु लैरोय मागी करिगुबा मरमंदसु लैरोय अको मा खदो मिसमनी नियांगी दमक्ता तथुकबा अंगांग अमनी हाइबसे खंगनबay दमक्ता मयामना हाइबदि यारक्तरबनिना अको सदली ओइना हाइबता उबो यादबा लोगी अगेंस्ट ओइरगसु लेपगे हाइदना कोइना बंस तौबनी अच्छी कनागी अगेंस्ट नते ngasi कमांडो सिंगना तौरिबा सथरिबा स्टेट फोर्स की थवोंग से यानिंगे हाइबि दमक्ता प्रजा सिंग सथरकपनी अदुबो हुजिक हाइबा पुंग मापन मखाइदा अकोई एसपी दा यावरगा अकोई निथखोंगी सीएस और सिंग मयाम यावरगा पुन्ना वरी सानबै तंजा अमा पिबिरई हाइबा सिदा यानबा ओरगदी बल्लसे अदुम कुदक थादोक सगनी अदुगा करिगुंबा यानदबा थोगगदी मधु मखा ताबा कंटिन्यू होइना अकोई अदुंगै लोइगदके हाइबा तमंगम लोइ हाइबा ngang adu condition yaw da thado tri phawdi makha ta vegetation su sangsin na sem sari hai wa kam se khunjari ru ma khatta ta to pa kunya pa mara le da ma ngam pham ni paw la ni matang ni asini mara leiba sing adu phaba matam da koi parja amadana maira pai bi amadana chung khibel dei loi chung chu chung jero oi adu ga hari ba mara leite ba mi singbo phara ga kaura ga wari sana bane adu to bane na ki ba piri ba mayam se asi jo kudak te le pi hai wa pham se koi i ma se ni hai ba gi damak ta so kaya ra kan hai gre hojik chu yarak ta ba thogadi madu amu he na crime thona no masa goi madu se le pi hai jani sport dong pernah ni Narangi tang taraga nipan da phabiba gomen thokson gomen hariba nangasi anti drug campaign gi damakta koi gi miyam gi punsi kanana bagi tunggi generation kaya gi punsi kanana ba chongto rakhi ba kande naramani adu ga relief camp machine thokon mangonga bi college da salai ba relief camp machine gi so mahaga se koi apun balum salai hai ba nim set khakani mana loi mak salai ri ba ngakani relief camp gi miyam su yauri ngasi tawri ba mayam se mahaki marala mata laite masagi phamkana naba commando singna sathariba kaino se masagi upgrade phangna naba magi post ado high level yauna naba gi damakta mi pha mi pun tawraga phai haina naba PR gi room da sathariba thawong se suya yaba gi ngamoi amu na su tawbigano haibo wa lam tam no tan aduga lan gi matam na haiba kinar ko terrorist singna bangkat ka la ko matam da makoi gi order pite order phangde haidana khum yong ro phawa da commando sing han tharaki ba aduga aikogi kaisu no mai ka bai tri ba khunga pa isa isu singadi irang dam parja kan da ya de haidana khawna lei giba mayam ma lei gra lan tham dana mai lei raga chelaga ngasina manipur nusiba sadana masagi upgrade kana nabi dam ka pamtha da phaw se amona to gi ganu ai wa phun se han order pi akang mana in mà phong cần nó đi sinh lạc phong ảnh này rồi sau ning bơ phao sẽ maram kari cái nói đi ta xem nó có khoi ozan nila kantana oza elang mum nil kantana haibirami khoi gi Hindu lining se kana gumna thado ko pamagadi mitai gi lining lai sonda mu hanjun jaba pamba kambu singduna Hindu lining si tukat chabaga loina na hundok kadaba nate yamna nungsi baga loina na thado kadaba ne maramdi mana maitai khunai sibu chahi ka cha kya mana konjhallaga macha sakna magi
खोमलांग अमृत इनबीदना ngasi juk sibho leijaraga aikoi gi maitai khunai hana ngasi amakh leijari base masi si akoi gi magi hindu lining gi mapan dagi ne lura hindu lining na maitai muthalam de hindu lining na maitai bu yokhat laga thambirami hana leramba phibam dagi hena wangna thangat pirami aduga yekna basing dagi kanbirami culture chokhat hanbirami लाइनिंग लाइसोन की हिरम द चौखट हनबिरमी अदुगा इसागी वखल पुखल की कॉग्निटिव डेवलपमेंट सिंग सु पिबिरमी अदुना कनागुमना मितई लाइनिंग नत्रगा एनी अपोप लाइनिंग वगैरह नत्र इथोई कान सिदबो वगैरह नत्रगा न सनामई लाइनिंग वगैरह नत्रगा न अखोगी पखंग लाइनिंग वगैरह लाइमरेन सिदबी निंग बबु वगैरह एनी काइंड ऑफ मितई लाइनिंग ने है न लौजबा इसा इसा न लौजबा लाइनिंग अमा चचगे हाइबा मतमदा हिंदू लाइनिंग से तुकत चना हुदोकदबा नते यामना नुंगसीबगा लोइना थादोकदबनी हाइबा मसी सिमा अखोई पुन्ना खंगमिनबगी दरकार लई मरमदी कइनो हाइदा अखोईगी लारे लाथुब सेमिबगी कांसेप्ट से मसी सिमक अखोईगी हेट्रेडनेस बिलप तौरगा थादोक हन्नबगी मवोंग अमने अदुननी अखोइना साउनरी से इगोदम सुनान आइदी साउबसी अखोइदा तंबियेबको अदुगा अखोईगी अहल लमन सिंगदना अखोइदा हिंदू लाइनिंगी मरमदा तारगा साउनिंग नबगी मरम से पामहिबगी वारीदा अखोईगी फैब्रिकेटेड वारी मैमा इतिहास की सरुप नतबा मैमा पांझनबा अखोईगी राजर्षि भाग्यचंद्र की मरमदा फैब्रिकेटेड वारी मैमा पांझनबा करी पांझलिनो तुकत चरगा थादोरागा अखोईगी हंदोरकनबगी वाखलोंदा मसी सिमक दा अखोईगी यामना चुमदब थियोरी अमनेबको अखोईगी मसागी कंसाइंस लाक्सरगा मसागी कंसेप्ट अमना आई मैतेनी मैते लाइनिंग चचगे हाइबा वखन मखक लाक्सबदो बदुगी अखोईगी वखलोंदो डेवलप तौनबगी दमुक्ता खोई म्यामना होनागी देबको अखोईगी ओजासिंग खरा लई अखोईसु नहा ओरिङैदा कंगलैपाक कौबसे याम पामजरमी मणिपुरगी मरमदा याम खल्लिङै मतमदा हाइतारे हौजिसु खल्ली अदुबु खनबगी चांगदुदी अइगी आसाम ने हेना मरुने हेना खनबा मैतै जाति ने हेना मरुने हेना खनबा वाखलोंदा लाए मणिपुर हाइसिदी स्टेट अमनी मागी मसा मसु सिंगदना खनजगदबनी आई आसाम सिगी मरमदा खनगदबनी हाइबई वाखलोंदा सु खरा लाए अदुना मणिपुर से कंगलैपाक कौगेरा कौरोगेरा की वाफम से अइगोंदा खरा सेकेंडरी ओइरे हुजिकांदा अदोबु मतम अमा इसु कंगलैपाक कौगदौनेना कन्न खोलाव लावजरबसिंगी मनुंदा अमनी कोना थंगदा ओजासिंगना अखोइदा ब्रेनदा कन्विंस खरा तौबी मदुदी कइनोइदा कंगलैपाक हाइबा वाही से मसी सी हेक सिजनगे हाइ तारगदी अहानबा कंडेम तौरकदबा यारोइदबा कांगबु से मोइरांग कांगबुना आइदी मणिपुर सी कंगलैपाक कौबसी यारोए अतै चिंगमी चिनाव सिंगी वारीदी याम लाप थांग्रो हुजिकी सिचुएशन दि म्यामसु खंगिदनी स्ट्रक्चरल ओइबा मवंग अमदा अखोई सी मणिपुर स्टेट चलाइबा सुके यारोए अदुना पोस्ट स्ट्रक्चरल कंपोनेंट अमदा पोस्ट स्ट्रक्चरल डिस्कोर्स अमदा वखल से डेवलप तौबई दरकार लई नत्रिङै दि लानथोकिनी को दुना मणिपुर हाइबसे पोस्ट स्ट्रक्चरल ओइबा थियोरी अमगी मतुंगिना मयाम पुनमुक से नुंसी चारना लेमिनसी हाइ तारगदी बखोई मणिपुर हाइबा नोमेनक्लेचर सिगी मखादा लेमिनबा ताइ नतबिदा कंगलैपाक कौसी हाइ तारगदी अदुम लाननुम लेगनी ओजा कनोगी नौबा अपोपा लाइनिंगी अकनबा लाइनिंग लोय ओजागा सुसी मतंग सिदा वारी दम सानबा लेखरे अदुना मणिपुर हाइबा मिंथोल सिना अखोई पुरंपु पुंजन बसे कंगलैपाक हाइरगदी अमुक हेना सेबानरकनी सिमलेरे अनि सुबदना मचु तरेट की फिरा लाइन अमक क्यामकन पाइरिसे मसी सी पाइरगा सिगी मचु तरेट की फिराल सिगी मखादा अखोई मणिपुर से थमगदबनी हाइबे कांसेप्ट से स्ट्रक्चरल अखोई डिस्कोर्स अमनेबको
the structuralist singi discourse amani duna masigi structural discourse na maitai si akoi manipur si tangdu leitaba amata pura oi aduna masigi maitai na mi masing yame haidana prejudice and discrimination gi wakhan khanba oi taragadi hojik se post colonial discourse amada mioi basi hinari ni colonial thinking di karam yaroi structural thinking di karam yaroi both the Naga Ichinausing or the Kuki Ichinausing or the any other tribes ko amu yaroi ko adu noina yadra ka doge have no koi na phu sasun to ni hai tar di yaroi matam amada mitei meg aina haiba matam du da adu da su akoina yam kanna the argument khara thamjagi bani adu tabi gide maram de kaino haida romance script hai se worldwide khangnei bako maitai script and su worldwide khangna ba yai bako natra adubu masi atopa hena phaba ko karub mayam punamaki oina nakal ama khaktagi ohendraga maitai gi ojraga yai maramdi Bengali language they have international mother language they have but Bengali gi wari dugi thodok tugi date to the lepane bako that's the idea gyan taba mi sing oibe gyan ta dragadi upai lete duna Manipur se kanglai pak or the only the koigi tampaki lam khara sita oigadaba isingi lam su yaudaba kangphal gi lam duta oigadaba maramdi maitai da merge to gibase khwaidagi theng na moirang ne bako aduga atai sing sidi koi political keno ma boundary ma ko na yalak pa matam da hojik laiba figuration se figure se phangmane bako aduna sidagi he na chawram bayai sigi he na pia bayai chawr bu su loslo bangam de pm ba su he na chawthok bangam de khoi hojik lai se adubu kare he tare hojik laiba nagagi India government ga yanari ba policy and programs gi loisalapagi tangkang gi usalaba aduga kanna struggle tawriba kuki sinau singi struggle se masigi da lakpa matam da loina sarvana sabagi phibom khakta lakpa se masi wakhal taminabagi matam yaure aduna the country within the country lakani the state within the country state within the state ko state within the state lakpa yai maramdi Boroland lei Boroland si adugi khudam amani aduna state within the state se Manipur lakpa yai lakta basu yai ko adubu lakpa yabagi agenda aduni aduga union territory ani lehen ba kholan bai du di kitang pakhi India government na kyam na dugi maram du da khalakadaba ha du mi gi dabi di mi pum khrim to yai aduga country within the country sina pakhi Nagalim gi concept se the state within the state labor ya taragadi kitang close to chauthoga country within the country lakpa yai ba ko dura Manipur da kanglai pak haiba ming yam da pamnari se basi sisu Manipur sigi unification da akaiba lakadaba khudam amadi aduga unification da akaiba lakhalliba amadi machu taret ki salai phira laina pu chaliba se basi su hoigi unification da yam namak achoba barrier ba piriba adumba polam amadi Maitai gi Manipuri si sembada ko Manipuri si sembada Bamon singi contribution se basi afaba amadi phataba haiba potu di magi animakta laigani adubu Bamon yaudaba Manipuri society amagi wakhan si tauba yaroi bako tuna Manipuri society sida Bamon gi contribution si akoi singthan ngai ni the Bamon lambasi Bamon si akoi irakta pulak pasi akoi masen amato oina nongpok haramdagi nongchum haramdagi laktana amato oiba maitai gi saktam mamba punna sagatmina bagi nation building ama loi ki base mase mayam puramang na chamana welcome to bina gadaba ne ko aduda akoi gi kakala yenga khoi mayam si saunana bagi maram oiba amadi tokai tanamai maram oiba se atai karim na te ko divide and rule mapangan chondhan mane ko madu kanagumba gyan dadaba isina kharana tawbo orbayai natragana akoi gi intentionally kanagumba kharagi langna thuba kangmuna orbasu yai ko
अदुना अखोइना इग्नोर तौबसी खरसु हइबताई मरमदी इंगुदम सुनान यारमसु याय इंगुदम सुनान गी माना नुंसिबेदना एगी